ꯐꯖꯕꯤ ꯐꯖꯕ ꯉꯥꯛꯇ ꯌꯦꯡꯐꯝ ꯈꯪꯗ꯭ꯔꯦ ꯑꯗꯨ ꯃꯌꯥꯝꯗ ꯚꯤꯗꯤꯑꯣꯁꯦ ꯍꯧꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯈꯪꯍꯟꯖꯔꯝꯒꯦ ꯃꯗꯨꯗꯤ ꯍꯥꯏꯗꯤ ꯅꯍꯥꯟꯉꯩ ꯑꯗꯨꯝ ꯅꯨꯡꯇꯤꯒꯤ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯝꯃꯒꯀꯣ ꯑꯩꯈꯣꯏꯅ ꯍꯟꯗꯛ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄ ꯈꯔ ꯂꯦꯞꯈ꯭ꯔꯤꯁꯤ ꯃꯔꯝꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯂꯨꯍꯣꯡꯕꯒꯤ ꯊꯧꯗꯣꯛꯁꯦ ꯑꯅꯤ ꯑꯍꯨꯝ ꯂꯩꯌꯦꯕ ꯑꯗꯨꯒꯤ ꯊꯕꯛ ꯆꯤꯟꯗꯅ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄ ꯁꯦꯝꯕ ꯈꯣꯠꯄꯁꯦ ꯄꯥꯛ ꯁꯪꯈꯤꯗ꯭ꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯑꯩꯅ ꯆꯠꯂꯨꯕ ꯍꯥꯏꯗꯤ ꯂꯨꯍꯣꯡꯕ ꯍꯩꯖꯤꯡꯄꯣꯠ ꯀꯩꯀꯥ ꯆꯠꯂꯨꯕꯗꯣ ꯑꯗꯨꯁꯤꯡꯗꯨꯒꯤ ꯚꯤꯗꯤꯑꯣꯗꯨꯅꯦꯕ ꯑꯩꯅ ꯍꯧꯖꯤꯛ ꯁꯦꯝꯃꯒ ꯊꯥꯒꯠꯆꯔꯛꯇ꯭ꯔꯤꯁꯤꯅ ꯑꯗꯣ ꯃꯌꯥꯝꯗ ꯑꯩꯅ ꯂꯣꯏꯕ ꯌꯦꯡꯕꯤꯌꯣꯅ ꯍꯥꯏꯖꯔꯤ ꯑꯗꯨꯒ ꯃꯌꯥꯝꯅꯁꯨ ꯁꯞꯄꯣꯔꯠꯁꯨ ꯌꯥꯝ ꯀꯟꯅ ꯇꯧꯕꯤꯔꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯃꯈꯥ ꯇꯥꯔꯛꯄꯗꯁꯨ ꯃꯌꯥꯝꯅ ꯍꯦꯟꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯍꯥꯏꯅꯁꯨ ꯃꯌꯥꯝꯗ ꯍꯥꯏꯖꯔꯤ ꯑꯗꯨꯗꯨꯒ ꯁꯤꯗꯒꯤꯗꯤ ꯅꯨꯡꯇꯤꯒꯤ ꯚꯤꯗꯤꯑꯣ ꯅꯝꯃꯒ ꯊꯥꯒꯠꯂꯛꯅꯕ ꯇꯧꯔꯒꯦ ꯃꯌꯥꯝ ꯅꯦꯛꯁ ꯚꯤꯗꯤꯑꯣꯁꯨ ꯉꯥꯏꯕꯤꯔꯝꯃꯨ 비 오늘도 영어네 제마저 제설주주 까이거든 나하디 칸노 코노 모코도 제싱네 두가 솜나칸기지나 오롱이지나 쳤네 영어 솜다 예약하버네 사오드나 리비네 할거요 ቪ디오지 로이신저러게 ꯃꯌꯥꯝ ꯍꯥꯟꯅꯗꯤ ꯗ꯭ꯔꯦꯁ ꯀꯨꯝꯕ ꯑꯣꯏꯅ ꯂꯩꯔꯝꯕꯅꯦ ꯍꯧꯖꯤꯛꯇꯤ ꯑꯉꯥꯡꯒꯤ ꯍꯥꯔꯒꯤꯁ ꯑꯣꯏꯅ ꯂꯩꯔꯦ ꯑꯗꯨꯅꯤ